Nongdaina Babo wahang adugi paukhum Nachana piba ngambagi thauna leite Nacha warobigano Sanahalsu khangningbagi aduk hanglubani adubu nongdairembagi paukhumdu tabada karigi hangluribano khanjarai adudagi chatlamdaida nongdairembadu ichandasu yengakpa taude mama kusumdasu yengakpa taude sana jaubadasu yengakhide taubatabu khabada kauning ngangningbagi mityenga loinana luraknana yengjarai mityeng adu ubada sana jaubaga kusumga hamduna leiba ngamsilaktre khabasu nongdairembagi mityeng adu mana ichanbu luhongduna laukrani madugi kalakpa sauningbagi natti haiba khanglammi phana kauninglabasu kauba ngamdana yengba tamak yengjaramlaga mai leithokduna makhong thangba haukhige hek taubaga kusumna ibungo thangge tauramba khongthangdu chap lepi mamana khonjel niklaga kauraklibadu tabadagi kusumna kaurakpaduda ichandu kusumda khangyeng yenglai adudagi sanathoida amuk yengi sanahalga amubigasu pungangang na yengnai pari amadi naubadi nongdairembada adumak yengi aduga kusumda amuk yengi akhangba tayaldi khajiktuna khangjai mayamdugi marakta khabani angakbagi irol nungda iraknabagum phaujariba kusumna nang kadaida chatgadoribano imabu waraurabro nangbo nongdairemba mitchena usillaga lay mama na harakliba wahaising adu hek tarubadagi khabadu mama da hangjarai khabana ima aigi mangda lepliba mahak asibu kanano kusum machagi wahangi paukhum pibagi mahutta kaptuna laikre mama na paukhum piraktrabada khabadu mapabungda onsilai khabana hek onsilakbaga sana jaubadu lukthaduna laiki khabana babo lukthaduna laibigano aigi wahangi paukhum pibiyo babo mahak asi kanano aigi mangda lepliba mahak asi kanano amukta takpiyuba babo sana jaubasu lonthokdaba amagum adumak lukthakibadagi nonkhalakidre khabadu upai leitraduna nongdairembagi mangda laklaga lepai maduda nongdairembana mit usilaga leirambadu ubada amukka hena khangningbagi mayai kankhalakle khabana ina nang kanano nangbu uba matamda aingonda fauribi ihulase nangonda su faubugum uri nang kanano aingonda amuktadi khanghaluba usilamba mitu pangthoraklaga nongdairemba khabada michina fauba yenglamdana chatki khabadu upai leitana thawai chakna leijahawi khanghaude nongdairembadu phat hanjilaklaga khabagi makhong sokna khuramlai aduga khabagi mangda leplaga nongdaina yambong angakba khonjel galoinana sonthangnana khabana kari nongdaina yambong ima pahunggi mafamdagi ai kanano taklo haiba kaidau nungdo oithokloi adubu yambong ima pabungna yambonggi mafamda utpiriba minungsida ai supame khabana nang nanganglidubu ngasai makai momo noklamba nongdairembagi maithong maksilakle nongdaina ima amatagi siom nungdagi taibang khongdaminaraktuna taibang kumhaida punna saruk yaminaraso yambungga aiga hiden fam punsi ipa khenai kusumna ibungo mamana kauribadu tarasu tadabaga pangkhakni nongdaina imanaso apokpa ipa hingli khanghanbide aibu mapa leitraba mapa masak khangdaba macha amoina yolakhibada nattana hek pokpiba ipabu arotpa amoina thamki masidasu nattana pabungnasu aibu pokpiba machani khanbikhiba ngamde pumnamak oidunasu yambung ai yambungbudi yam nungsi ima pabungna aibu inthokpirabasu yambungna aibu nanau amani haina khanbiyo khabasu nongdairembagi wahai adu tarubadagi haijarai khabana nangbu aigi inaw aingonda ima pabungna minamba nongdaina minambagi lilasina ichil inawgi marakta
ꯃꯩꯒꯤ ꯏꯆꯦꯜ ꯑꯣꯏꯅ ꯆꯦꯜꯂꯔꯦ ꯆꯦꯜꯂꯤꯕ ꯃꯩꯒꯤ ꯏꯆꯦꯜ ꯑꯁꯤꯕꯨ ꯅꯅꯥꯎꯅ ꯂꯥꯟꯁꯤꯜꯂꯔꯣꯏ ꯋꯥꯁꯛꯈ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯇꯩꯃꯁꯤꯒ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯑꯃꯨꯛꯇ ꯎꯕ ꯐꯪꯖꯒꯦ ꯌꯥꯝꯕꯨ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯦꯛ ꯃꯤꯔꯣꯜ ꯇꯥꯔꯛꯉꯩꯗꯒꯤ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯆꯔꯒꯦ ꯈꯥꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯥꯡꯗ ꯇꯔꯪ ꯇꯔꯪ ꯇꯥꯔꯕꯗ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯂꯦ ꯈꯥꯕꯅ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯈꯥꯕꯅ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯒꯗꯧꯅꯤ ꯃꯩꯒꯤ ꯏꯆꯦꯜ ꯂꯤꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯆꯦꯜꯂꯕꯁꯨ ꯑꯩꯅ ꯏꯅꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯒꯅꯤ ꯅꯌꯥꯝꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯍꯤꯡꯂꯤꯉꯩꯗ ꯏꯅꯥꯎꯅ ꯀꯔꯤꯒꯤ ꯀꯅꯥ ꯂꯩꯖꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯍꯤꯡꯒꯗꯧꯔꯤꯕ ꯏꯅꯥꯎꯕꯨ ꯏꯅꯥꯛꯇ ꯊꯝꯕꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯈꯥꯕꯒꯤ ꯃꯐꯝꯗ ꯋꯥꯀꯠꯆꯔꯛꯂꯦ ꯅꯣꯡꯗꯥꯏꯅ ꯌꯥꯝꯕꯨꯡ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯗ ꯆꯈꯣꯝ ꯑꯅꯤ ꯁꯨꯅ ꯍꯨꯛꯄ ꯉꯝꯗꯕ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯃꯆꯥꯕꯨ ꯐꯪꯖꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯑꯁꯨꯝꯅ ꯏꯟꯊꯣꯛꯄꯤꯔꯕ ꯃꯆꯥ ꯑꯃꯒꯨꯝ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯄꯣꯛꯄꯤꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯏꯁꯥꯅ ꯈꯪꯅ ꯈꯪꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯍꯪꯂꯔꯣꯏ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯃꯛ ꯅꯥꯏꯇꯣꯝ ꯍꯤꯡꯖꯔꯒꯦ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯗ ꯈꯥꯕꯅ ꯈꯥꯝꯂꯛꯏ ꯑꯗꯨꯒ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯕꯨ ꯈꯥꯝꯂꯤꯕ ꯃꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯩ ꯑꯃ ꯄꯣꯛꯄꯗ ꯑꯩ ꯑꯃ ꯍꯤꯡꯕꯗ ꯑꯩ ꯑꯃꯒꯤꯗꯃꯛ ꯏꯃꯥ ꯏꯄꯥꯅ ꯍꯔꯥꯎꯕ ꯄꯣꯛꯇ꯭ꯔꯕꯗ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩꯅꯦ ꯎꯗ ꯑꯣꯏꯔꯁꯨ ꯑꯀꯪꯕ ꯎꯄꯥꯜꯅꯦ ꯏꯁꯤꯡꯗ ꯍꯥꯏꯔꯒꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯅꯩꯕ ꯏꯁꯤꯡꯅꯦ ꯑꯗꯨꯒ ꯃꯤ ꯃꯔꯛꯇ ꯍꯥꯏꯔꯒꯅ ꯃꯤꯔꯦꯝꯅꯦ ꯑꯩꯗꯤ ꯃꯩꯇꯥꯜ ꯑꯁꯤꯕꯅꯦ ꯃꯩꯇꯥꯜ ꯑꯁꯤꯕ ꯈꯥꯕꯕꯨ ꯊꯩꯗꯣꯛꯂꯒ ꯆꯠꯈꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯈꯥꯝꯕ ꯉꯝꯗꯦ ꯈꯥꯕꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯦꯛ ꯈꯪꯂꯛꯄꯗ ꯏꯆꯟꯒꯤ ꯃꯁꯥꯗꯨ ꯃꯥꯂꯪ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝ ꯐꯥꯎꯖꯔꯛꯏ ꯀꯨꯁꯨꯝꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯥꯜꯂꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯈꯥꯡꯕꯗ ꯋꯥꯔꯕ ꯆꯩꯅꯥꯗꯣ ꯃꯃꯥ ꯑꯩꯅ ꯄꯤꯈ꯭ꯔꯦ ꯅꯪ ꯏꯃꯥꯒꯤ ꯋꯥ ꯇꯥꯈꯣ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨ ꯇꯥꯕꯗ ꯈꯥꯕꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯉꯁꯤꯁꯨ ꯃꯤꯅꯝꯕꯒꯤꯔ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯕ ꯏꯅꯥꯎ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯆꯩꯊꯦꯡ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯤꯔꯝꯒꯅꯤ ꯈꯟꯖꯤꯜꯂꯨꯕ ꯈꯛꯇꯗ ꯏꯁꯥꯁꯦ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯏꯃꯥ ꯅꯪ ꯊꯃꯣꯏ ꯀꯟꯃꯜꯂꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯀꯨꯁꯨꯝ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯝꯊꯔꯒ ꯀꯞꯇꯨꯅ ꯂꯩꯈꯤ ꯁꯅꯥꯍꯜ ꯍꯣꯏꯗꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯂꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯈꯥꯕꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯈꯪꯉꯤ ꯃꯗꯨ ꯈꯪꯂꯕꯁꯨ ꯃꯔꯛꯇꯨꯗ ꯆꯌꯦꯠꯅꯕ ꯆꯃꯝꯅꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯈꯥꯕꯒꯤ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯁꯅꯥꯖꯥꯎꯕꯅ ꯐꯥꯊꯕꯤꯔꯛꯏ ꯊꯣꯏꯕ ꯅꯪ ꯅꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯃꯁꯤꯗ ꯅꯃꯥꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯈꯥꯕꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯅꯥꯎꯕꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯅꯥꯖꯥꯎꯕꯅ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩꯅ ꯏꯆꯥ ꯑꯇꯣꯝꯕꯕꯨ ꯏꯆꯥ ꯅꯠꯇꯦ ꯈꯜꯂꯨꯔꯦ ꯅꯃꯥꯕꯨ ꯑꯩꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯨꯕꯅꯤ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗ ꯅꯃꯥꯅ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯅꯃꯥꯒ ꯑꯩꯒ ꯋꯥꯌꯦꯜ ꯁꯪꯗ ꯆꯠꯇꯨꯅ ꯈꯥꯏꯅꯈꯤ ꯈꯥꯕ
ꯑꯉꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯔꯒ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯁꯅꯥꯖꯥꯎꯕꯅ ꯑꯃꯨꯛ ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯃꯄꯥꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤ. ꯑꯩꯅ ꯐꯅ ꯅꯪꯕꯨ ꯅꯃꯥꯒ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ. ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯕꯨ ꯍꯟꯖꯤꯟꯅꯕ ꯂꯦꯞꯈꯤ, ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯏꯆꯥꯅꯤ ꯈꯟꯕ ꯈꯛ ꯉꯝꯈꯤꯗꯦ. ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯔꯛꯄ ꯊꯤꯡꯈꯤꯕꯅꯦ. ꯅꯃꯥꯅ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯋꯥꯐꯝꯕꯨ ꯌꯥꯈꯤꯗꯦ. ꯃꯗꯨꯒꯤ ꯇꯠꯇꯅ ꯉꯪꯈꯠꯅꯈꯤ. ꯌꯦꯡꯉꯣꯏ, ꯅꯃꯥꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯦ. ꯅꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕꯤ ꯅꯃꯥꯗꯣ ꯅꯄꯥ ꯑꯩꯅ ꯇꯥꯍꯟꯈꯤꯕꯅꯦ. ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯈꯪꯂꯗꯨꯅ ꯇꯌꯥꯜꯅ ꯍꯥꯏꯔꯛꯏ. ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤꯕꯅꯦ. ꯀꯞꯂꯝꯕꯤ ꯀꯨꯁꯨꯝ, ꯁꯅꯥꯖꯥꯎꯕ, ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯍꯜꯍꯣꯏꯁꯨ ꯇꯌꯥꯜꯗ ꯉꯝꯅ ꯌꯦꯡꯅꯔꯛꯏ. ꯇꯌꯥꯜꯗꯨ ꯃꯌꯥꯝꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯉꯣꯟꯗ ꯅꯣꯡꯃ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯋꯥꯔꯤ ꯂꯤꯔꯝꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯈꯥꯕ ꯍꯣꯏꯗ ꯂꯤꯊꯣꯔꯛꯂꯦ. ꯋꯥꯔꯤ ꯂꯤꯔꯛꯏ. ꯅꯣꯡꯗꯥꯏꯅ ꯇꯌꯥꯜ, ꯑꯩꯁꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯃꯤꯁꯛꯅꯤ. ꯇꯌꯥꯜ, ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯉꯁꯤꯁꯨ ꯍꯤꯡꯂꯤ. ꯇꯌꯥꯜ ꯄꯨꯡꯉꯛ ꯉꯛꯅ ꯍꯪꯖꯔꯛꯏ. ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯇꯝꯖꯔꯛꯏ. ꯑꯩꯅ ꯅꯣꯡꯃ ꯏꯃꯥꯒ ꯆꯟꯊꯣꯏꯒ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ. ꯑꯩꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯁꯪꯒꯣꯏ ꯅꯥꯀꯟꯗ ꯏꯃꯥꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯑꯩꯅ ꯇꯥꯔꯨꯔꯦ. ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯪꯒꯣꯏ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯂꯦꯞꯂꯤ. ꯁꯅꯥꯈ꯭ꯌꯥ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯅꯨꯔꯕꯅꯦ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯦ. ꯃꯤꯅ ꯇꯤꯟꯁꯤꯟꯅꯒꯗꯕ ꯊꯕꯛꯅꯤ ꯅꯍꯥꯛꯅ ꯍꯥꯏꯕꯤꯔꯤꯕꯗꯣ. ꯑꯩ ꯏꯆꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯄꯗꯤ ꯑꯩ ꯉꯝꯃꯣꯏ. ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕꯁꯨ ꯅꯠꯇꯦ. ꯃꯁꯤꯗ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯀꯥ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯃꯣꯕꯥꯏꯜ ꯔꯤꯡꯇꯣꯟ ꯂꯥꯛꯑꯝꯕꯗꯨ ꯆꯪꯂꯒ ꯄꯥꯏꯈꯠꯂꯨꯕꯅꯤ. ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯀꯨꯁꯨꯝ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯌꯥꯒꯅꯤ? ꯃꯄꯥ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯗꯕ, ꯏꯆꯥꯅꯤ ꯃꯤꯆꯥꯅꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯣ ꯀꯟꯃꯜꯂꯦ. ꯂꯩꯀ꯭ꯔꯛ ꯆꯠꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯔꯝꯒꯤꯅꯣ? ꯅꯪꯅ ꯅꯆꯥꯅꯤ ꯈꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤ. ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯦꯠꯅꯍꯜꯂꯦ. ꯃꯍꯥꯛ ꯆꯥꯎꯔꯕꯅꯦ, ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯂꯕꯅꯦ. ꯃꯗꯨꯕꯨ ꯅꯪꯅ ꯀꯣꯟꯁꯤꯟꯗꯨꯅ ꯁꯨꯝ ꯊꯝꯂꯤꯕꯗꯣ ꯅꯪ ꯅꯤꯡꯉꯝꯃꯣꯏ. ꯀꯨꯁꯨꯝ, ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯕ? ꯑꯃꯨꯛꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯒꯤ ꯍꯜꯂꯛꯑꯕ ꯇꯨꯡꯗ ꯆꯟꯊꯣꯏꯅ ꯃꯅꯦ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯌꯦꯡꯕ ꯆꯪꯈ꯭ꯔꯤꯉꯩꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯟꯊꯣꯏꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯀꯨꯁꯨꯝꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯝꯃꯤ. ꯄꯥꯏꯃꯟꯗꯕꯗꯒꯤ ꯃꯦꯁꯦꯖ ꯃꯅꯝ ꯃꯅꯝ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯥꯏꯈꯠꯇꯨꯅ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯄꯥꯈꯤꯕꯅꯤ. ꯃꯗꯨ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯔꯛꯄꯅꯤ. ꯑꯁꯨꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯂꯣꯏꯅꯗꯧ ꯁꯔꯨꯛ ꯐꯣꯡꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕꯗꯨ ꯄꯥꯝꯗꯕ꯭ꯔꯥ? ꯏꯆꯥ ꯊꯣꯏꯕꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏ ꯅꯪꯕꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪꯅ… ꯀꯨꯁꯨꯝ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ. ꯉꯥꯡꯅꯕꯗꯁꯨ ꯂꯧꯗꯕ ꯅꯪꯒꯤ ꯆꯤꯟꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯤꯕ ꯅꯤꯁꯥ ꯆꯥꯕ ꯅꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ. ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯏꯆꯥ ꯊꯣꯏꯕꯅ ꯍꯜꯂꯛꯄꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯇ꯭ꯔꯕꯗꯤ ꯃꯥ ꯁꯤꯅꯤ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤ ꯀꯩꯗꯧꯕꯒꯦ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯗꯨꯒꯤꯗꯃꯛ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯥ ꯊꯣꯏꯕ ꯑꯃꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯅꯣ? ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯨꯞꯊꯗꯨꯅ ꯆꯥꯛ ꯆꯥꯈꯤꯕꯅꯤ. ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯨꯞꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ. ꯇꯌꯥꯜꯁꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯦ. ꯇꯌꯥꯜꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯨꯁꯨꯝꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯆꯥꯅ ꯇꯣꯏꯅ ꯃꯉꯣꯟꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ. ꯏꯃꯥ, ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯣ? ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯨꯝꯂꯕꯁꯨ ꯃꯊꯃꯣꯏ ꯄꯦꯟꯈꯤꯗ꯭ꯔꯕ ꯃꯆꯥꯒꯤ ꯈꯟꯕꯗ ꯀꯨꯁꯨꯝ ꯍꯤꯛ ꯍꯤꯛ ꯀꯞꯂꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯖꯔꯛꯏ. ꯀꯨꯁꯨꯝꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ,
ichagi thamoida nama aibu kaya da warauramgadaba imana ichabu kayam nungsibagi haiba nangna khangkhidre nangna ngasi ulamliba matau asibu imabu kari oirasige kusum mamai khumjilaga jagna hik hik kapduna laikre Tayaldi nongdairembagi mapau tamba lepa leitri Tayalna nongdairembagi wakhalda nisa chararoi haiba fire hanjin hanjin lawjakhrabasu ima pauna namduna mahakpu nisa chanaba sinbikibane kari karamba lilana ima ga pabungana sanabiribase ai khanbada mamme ai fauba asuk nungaitaba poklabasinadi haktengnana chaina khangliba nongdairembagi thamoida kari fauromgani Sana Jaubadu, Haujiktada, Masa Pumba, Ningam the Maina Zak Teglangle, Kanada Sutahandana, Majabu Nushina Sonjarei. Ipagi Ibungo, Ijaki Mafamda, Ipayam Lale, Karigino, Aina Asu, Bukjel Pigluriba. Tayaldu, Tabna, Ichangi Manata Jangchilaga, Kuna Magakulaga, Famtarai, Maduda, Ichandu, Mamit Iruluna, Tayalda Yengai, Tayalna. Adubu ichal nangbu nungsibagi mayaina nongdairembagi kangaunaraba charhangnaraba khoirangnaraba thamoi fajinduna thamkhibane nanga thengnaramdaba thoklabadi maha aikhoigi iraktagi nahana mangkhiramlane nangidama pumnamaktagi nathaiduna masana masabu semdokchanaba lotkhibane nahakki nafamda mahana thajaba asukki matik thamkhibana matam koina nangi mangda lepadabane Mahakna nanakta laitrabasu nangbudi ikup amata kaukidabane Ichan karisu hairuba tawdana Tayalbu pirang ihawna yengduna lairi Sana thoidi hik hik kaplabani Makoina pumnamak thohankibani haiba asi khallubada thamoi laiman oirabani Tayaldu kappa hauragle nupa oirasu wa ngangbada yamna wana Ichan aina nangi nafamda ngangkiba haikiba pumba Nongdairembana nangbu senabiyo tattuna haibadagi tangai fadana ai haikibane madugidama nang tamo Tayalbu ngakpiyo makhutlo naragle ichansu nonghona nakappa hauragle ahal yenglibasing adugi marakta paridi khangbada ware asumna ningamda chaina haurakani haibadi punsida khaludabani Tayalna council parikyada aina pikiba pen Nongdairembana nangidamak pirakhibane aina nangbu FB WhatsApp ta online leiba matamda saukhiba pumbadusu Nongdairembana hairakpagi matung inane ai nangbu ichal amani khankhiba koirabane masigisu mathakta aigisu thamoina khoidajabi lei ichal marup ama oina ai Nongdairembagi mateng pangbu ngamkhidre ai maithiraba Madik Jadraba Marup Amani Khabadu, Maya Marak the Leptuna Labangam Raduna, Tokirami, Tayaldi, Adumakabli, Gari Manak the Laglaga, Tofam Kangdabagi, Gari to the Taraga Kabjay, Khabana, the Suk Yamna, Kanjiluba Kaktada, Isha Pumbu Saktikuna, Siga Takale, Garigi, Inauna, Masabu Makanda Honoroi, Marai Vaktiraba. Inauki nungsibabuso ay magnamunba masibu kanaki maralno Numidang khaba phamungda manglaga phamduna lay Aidi maital asibane maital asiba Pendana haijakibadu nakongda taduna layre Ichanna mapitana nongdairembana inba chak chakiba Ichanna madi nongdairembagi amana amabu nushinajaba adu khallubada Masa matomta khangpham khangdraduna tumba yajaramde Ichansu adu mangai chap manai Haukhiba punsida nongdairembaga thengnakhiba pumba amata chithadana ningsingjari Angawbisidi kaihino nangna ayubada adu kiriba pakhaliba Hoi aina nang nungsi haise khangdro nangba Ibani ngasidagi nungsinaba haurase koinaraseba yarokona Mathang ningsinglakpada Ningol Chakaubu numita ahanbo aina unakhibada nongdairembana mahaki khutpaisilaga aidi nangse thinbu sungo ngamoroi ningsingluraga hena maichak hapa hengalagle ningsinglaroi haibasu ngamde machinda khabaga luhongkro haijarabasu
ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥ ꯑꯗꯨ ꯏꯆꯟꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯣꯕꯥꯏꯜ ꯄꯥꯏꯈꯠꯇꯨꯅ ꯀꯣꯜ ꯇꯧꯁꯤꯔ ꯈꯟꯖꯩ, ꯑꯗꯨꯕꯨ ꯉꯝꯖꯗꯦ꯫ ꯃꯣꯕꯥꯏꯜꯗꯨ ꯊꯝꯂꯒ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯀꯞꯆꯩ꯫ ꯑꯍꯤꯡ ꯊꯦꯡꯂꯒ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯕ꯫ ꯄꯥꯔꯤꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯖꯔꯤ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤꯁꯨ ꯅꯨꯡꯁꯤꯕ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯃꯩꯁꯥ ꯄꯨꯝꯕ ꯈꯪꯂꯕ ꯄꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯦꯛꯅꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯌꯥꯈꯤꯗꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤꯗꯃꯛ ꯋꯥꯖꯔꯝꯃꯤ꯫ ꯃꯆꯜꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯉꯥꯎꯆꯠꯅꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯇꯥꯊꯤ ꯆꯩꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪꯒꯤ ꯅꯔꯝꯆꯠ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ꯫ ꯃꯤ ꯎꯁꯤꯠꯇꯕ, ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯍꯧꯔꯐꯝ ꯈꯪꯗꯕ ꯃꯆꯥꯅꯤ ꯅꯪ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯈꯜꯂꯨꯕꯗ ꯍꯩꯅꯗꯕ, ꯇꯨꯀꯠꯆꯕ ꯄꯣꯛꯂꯛꯂꯦ꯫ ꯅꯄꯥꯁꯨ ꯃꯁꯛ ꯈꯪꯗꯕ, ꯑꯗꯨꯒ ꯅꯃꯥꯁꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯃꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯄ ꯋꯥꯠꯄꯅꯤꯅ ꯅꯪꯁꯨ ꯑꯗꯨꯝ ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯑꯒ ꯍꯤꯡꯕ ꯃꯆꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯦ꯫ ꯃꯍꯥꯛꯅ ꯆꯩꯕꯤꯈꯤꯕꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯥꯖꯈꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯛꯐꯝ ꯍꯟꯖꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯂꯥꯛꯁꯤꯟꯖꯩ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯄꯥꯅꯤ, ꯌꯥꯏꯌꯦ, ꯅꯤꯁꯥ ꯆꯥꯗꯧꯅꯤ, ꯌꯨ ꯊꯛꯀꯗꯕꯅꯤ, ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ, ꯂꯨꯖꯗꯕ ꯆꯤꯟꯖꯥꯛ, ꯀꯔꯝꯕ ꯃꯄꯥ ꯃꯃꯥꯅ ꯃꯆꯥ ꯃꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯅꯤꯡꯗꯧꯔꯤꯒꯦ ꯍꯥ? ꯑꯩꯅꯁꯨ ꯍꯥꯏꯔꯤ, ꯑꯩꯅ ꯏꯆꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯆꯜ ꯑꯃꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯗꯕ ꯑꯣꯏꯁꯅꯨ꯫ ꯄꯥꯔꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯊꯕꯥꯛꯇ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯣꯏ, ꯅꯪꯉꯣꯟꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯜ ꯅꯨꯄꯤꯁꯦ ꯃꯈꯣꯡꯅ ꯃꯈꯨꯠꯅ ꯊꯨꯗꯦꯛꯂꯒ ꯁꯣꯏꯅꯥꯏꯍꯜꯂꯒ ꯃꯤꯃꯥꯟꯅꯗꯕ ꯑꯃꯒꯨꯝ ꯂꯩꯍꯟꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ꯫ ꯄꯥꯔꯤ ꯑꯍꯤꯡ ꯆꯨꯞꯄ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ꯫ ꯅꯥꯎꯕꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯃꯍꯥꯛꯇꯤ ꯃꯆꯜꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯈꯤꯗ꯭ꯔꯤꯕꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯣꯏꯅ ꯈꯪꯕꯒꯤꯅꯤ꯫ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯁꯨꯡ ꯃꯃꯥꯟꯅꯕꯅꯤ꯫ ꯀꯥ ꯍꯦꯟꯅ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯥꯞꯇꯤꯟ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯦ, ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯅ꯫ ꯅꯣꯡꯉꯥꯟꯕꯒ ꯈꯥꯕꯗꯨ ꯏꯆꯟꯗ ꯀꯣꯜ ꯇꯧꯖꯔꯛꯏ꯫ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯅꯗ꯭ꯔꯤꯕꯅꯤ꯫ ꯀꯣꯜꯁꯨ ꯇꯦꯛꯁꯨ ꯑꯃꯠꯇ ꯇꯧꯅꯕ ꯊꯥꯅꯕ ꯅꯠꯇꯦ꯫ ꯏꯆꯟꯁꯨ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯒ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯝꯇꯗꯤ ꯍꯥꯏꯗꯦ꯫ ꯈꯥꯕꯗꯨ ꯏꯆꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯅ ꯍꯥꯏꯗꯧꯕ ꯃꯔꯤ ꯍꯥꯏꯕ ꯍꯧꯏ꯫ ꯆꯥꯛ ꯆꯥꯊꯣꯛ, ꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ꯫ ꯅꯪ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯍꯟꯅꯤꯡꯉꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯔꯣꯏ꯫ ꯅꯪ ꯑꯩꯕꯨ ꯐꯅ ꯇꯨꯀꯠꯆꯕ, ꯍꯪꯒꯣꯏꯕ ꯂꯩꯔꯕꯁꯨ ꯏꯅꯥꯎ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯜꯂꯒ ꯉꯁꯤ ꯑꯩꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯌꯥꯕꯤꯌꯣ꯫ ꯑꯩ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯌꯧꯔꯛꯀꯅꯤ꯫ ꯉꯥꯏꯍꯟꯒꯅꯨ, ꯃꯤ ꯃꯃꯥꯡꯗ ꯐꯖꯕ ꯑꯣꯏꯗꯦ꯫ ꯊꯝꯃꯦ꯫ ꯐꯠ ꯀꯛꯊꯠꯈꯤ꯫ ꯏꯆꯟꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯑꯗꯨꯃꯛ ꯇꯔꯪꯗ ꯃꯤꯠꯀ ꯀꯨꯞꯇꯕꯤ ꯂꯩ꯫ ꯅꯨꯡꯊꯤꯜꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯃꯌꯨꯝ ꯏꯪꯈꯣꯜ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯨꯕ ꯂꯣꯏꯔꯒ ꯏꯃꯣꯠ ꯃꯣꯠꯅ ꯁꯨꯃꯥꯡꯗ ꯎꯔꯨꯝ ꯃꯇꯦꯛ ꯈꯔ ꯇꯥꯔꯤꯕ ꯑꯗꯨꯗ ꯕꯨꯂꯦꯠ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯃꯃꯥ ꯀꯨꯁꯨꯝ ꯑꯃꯗꯤ ꯆꯟꯊꯣꯏꯒ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯨꯁꯨꯝꯅ "ꯇꯥꯅꯤꯡꯗꯦꯀꯣ ꯏꯕꯨꯡꯉꯣ, ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨ"꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯆꯟꯊꯣꯏꯅ ꯇꯣꯠꯂꯤꯕ ꯁꯤꯡꯖꯨ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯗꯥꯏꯅ "ꯇꯥꯕ ꯌꯥꯗ꯭ꯔꯕꯣ ꯏꯃꯥ? ꯏꯃꯥ, ꯅꯆꯥꯅ ꯉꯥꯎꯖꯕ, ꯅꯨꯡꯁꯤꯖꯕ, ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯈꯟꯖꯕꯤ, ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇꯨꯗꯒꯤ ꯂꯧꯔꯛꯏꯕꯅꯦ"꯫ ꯆꯟꯊꯣꯏꯅ "ꯏꯍꯦ, ꯀꯣꯏꯅꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯨ ꯏꯇꯩ"꯫ ꯅꯣꯡꯗꯥꯏꯅ ꯀꯣꯏꯅꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯕꯨꯂꯦꯠꯇꯨ ꯁꯦꯡꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ꯫ ꯇꯔꯪ ꯑꯃꯗꯅꯤ ꯁꯦꯡꯂꯤꯕꯗꯨ꯫ ꯃꯍꯥꯛꯅ ꯅꯤꯁꯥ ꯆꯥꯔꯒ ꯌꯨꯝ ꯑꯁꯤꯗ ꯃꯃꯥꯒ ꯈꯟꯅ ꯆꯩꯅꯈꯤꯕ, ꯉꯥꯡꯅꯈꯤꯕ ꯑꯃꯗꯤ ꯆꯟꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯏꯆꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯒ ꯃꯔꯩ ꯑꯃꯨꯛ ꯌꯦꯠꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅ ꯇꯧꯈꯤꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯟꯇ ꯃꯀꯨ ꯈꯣꯡꯕꯒꯨꯝ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯟꯅ ꯂꯩꯔꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯪꯂꯤꯉꯩꯗ ꯈꯥꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯏ꯫ ꯏꯆꯟꯁꯨ ꯈꯥꯕꯒ ꯂꯣꯏꯅꯔꯛꯂꯤ꯫
ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯈꯥꯕꯗ ꯃꯨꯟꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯛꯏ꯫ ꯈꯥꯕꯗꯨ ꯏꯆꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ, "ꯏꯅꯥꯎ, ꯅꯪꯕꯨ ꯌꯥꯝꯕꯨꯡ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦ꯫ ꯆꯠꯂꯁꯦ, ꯄꯨꯟꯅ ꯏꯌꯥꯝꯕꯒ ꯂꯩꯔꯨꯔꯁꯦ꯫ ꯏꯅꯥꯎꯅ ꯑꯁꯨꯝꯅ ꯅꯊꯟꯇ ꯂꯩꯕꯁꯦ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯅꯪ ꯏꯃꯥ ꯄꯥꯕꯨꯡꯗ ꯐꯅ ꯋꯥꯔꯧꯔꯕꯁꯨ ꯅꯌꯥꯝꯕ ꯑꯩꯒꯤ ꯈꯜꯂꯒ ꯏꯌꯥꯝꯕꯒꯤ ꯅꯥꯛꯇ ꯂꯩꯔꯁꯦ." ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯑꯋꯥꯕ ꯃꯥꯏꯊꯣꯡꯒꯤ ꯃꯔꯨꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯈꯨꯝꯖꯔꯛꯏ꯫ "ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯅꯅꯥꯎ ꯑꯃꯅꯤ ꯈꯟꯕꯤꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯅꯅꯥꯎꯒꯤ ꯏꯐꯝꯗ ꯂꯩꯖꯗ꯭ꯔꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯃꯆꯥ ꯑꯩꯅ ꯀꯔꯝꯅ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯌꯥꯝꯕꯨꯡ? ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯖꯔꯒꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯆꯥꯎꯔꯛꯈꯤꯕꯅꯤ." ꯈꯥꯕꯅ, "ꯏꯅꯥꯎ, ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯦ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯅꯅꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤꯕꯅꯦ." ꯅꯣꯡꯗꯥꯏꯅ, "ꯌꯥꯝꯕꯨꯡ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ." ꯈꯥꯕꯗꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ, "ꯅꯪꯒꯤ ꯅꯐꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ, ꯑꯋꯥꯕ ꯆꯩꯅꯥ ꯄꯨꯝꯕ ꯑꯩ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯅꯣꯡꯗꯥꯏꯔꯦꯝꯕ, ꯅꯪꯅ ꯑꯁꯨꯝꯅ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯃꯒꯨꯝꯅ ꯍꯤꯡꯂꯒ ꯀꯔꯝꯅ ꯅꯌꯥꯝꯕꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯁꯪꯒꯥꯏ ꯑꯗꯨꯗ ꯂꯩꯒꯅꯤ? ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ, ꯑꯄꯨꯟꯕꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯅꯣꯛꯃꯤꯟꯅꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯦ꯫ ꯑꯩ ꯏꯅꯥꯎ ꯌꯥꯎꯗꯨꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯗꯤ ꯅꯌꯥꯝꯕ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯣ? ꯍꯨꯝꯃꯣ!" ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯌꯥꯝꯕꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯈꯥꯕꯅ, "ꯅꯣꯡꯗꯥꯏꯔꯦꯝꯕ, ꯅꯪ ꯅꯌꯥꯝꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯣꯏ꯫ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯐꯪꯂꯤꯕ ꯃꯩꯆꯥꯛ ꯅꯨꯡꯉꯥꯏꯇꯕ ꯆꯩꯅꯥ ꯄꯨꯝꯕ ꯑꯩꯅꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯐꯪꯍꯟꯒꯅꯤ꯫ ꯃꯆꯥ ꯃꯃꯧꯒꯤ ꯈꯨꯠ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯍꯜꯂꯣꯏ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯦ ꯅꯣꯡꯗꯥꯏꯔꯦꯝꯕ." ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫